ꯑꯉꯛꯄꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯣꯛꯂꯨꯔꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌꯥ ꯑꯃ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯟꯚꯤꯇꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯤꯀꯣꯟ ꯄꯨꯔꯗꯨꯅ ꯊꯥꯗꯔꯝꯕꯕꯨ ꯈꯪꯗꯦ ꯄꯣꯌꯦꯡ ꯇꯧꯔꯝꯕꯕꯨ ꯈꯪꯗꯦ ꯕꯔꯊꯗे ꯄꯥꯔꯇꯤ ꯑꯣꯏꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯔꯝꯕꯕꯨ ꯈꯪꯗꯦ ꯇꯧꯒꯅꯤꯕ ꯅꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯥꯔꯗꯨꯅ ꯂꯥꯌꯣꯛꯅꯔꯗꯨꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦꯕ ꯃꯤꯑꯣꯏꯕ ꯑꯗꯨ ꯍꯪꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯨꯗꯨꯅ ꯆꯠꯄ꯭ꯔꯕ ꯄꯩꯁꯥ ꯁꯤꯟꯅꯕ꯭ꯔꯕ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯂꯥꯌꯣꯛꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯄꯩꯁꯥꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯁꯤꯔꯕ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯌꯦꯡ ꯑꯃ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯇꯧꯅꯔꯗꯨꯅ ꯈꯨꯟꯗꯒꯤ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯒ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯔꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯩꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯦꯡꯅꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯌꯦꯡ ꯑꯃ ꯈꯥꯏꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯤꯕꯁꯦ ꯃꯁꯤꯁꯦ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯍꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯔꯒꯗꯤ ꯈꯨꯟꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯥꯏꯒꯠꯂꯒ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯁꯤꯀꯣ ꯈꯣꯠꯁꯤꯀꯣ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯇꯪꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯔ ꯌꯦꯛꯂꯗꯨꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯍꯤꯡꯂꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯃꯃꯜ ꯊꯝꯕꯤꯗꯦꯕ ꯅꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯚꯤꯇꯦꯁꯟ ꯄꯤꯔꯛꯑꯒꯗꯤ ꯅꯪ ꯐꯖꯗꯦ ꯍꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯅ ꯆꯠꯂꯒ ꯄꯩꯁꯥ ꯁꯤꯟꯅꯔꯝꯕꯕꯨ ꯈꯪꯗꯦ ꯒꯤꯐꯠ ꯄꯤꯔꯝꯕꯕꯨ ꯈꯪꯗꯦ ꯇꯧꯒꯅꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯂꯒ ꯄꯩꯁꯥ ꯁꯤꯀꯤ ꯑꯃꯇꯪ ꯄꯨꯔꯒ ꯁꯤꯟꯅꯗꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯆꯠꯂꯒ ꯁꯤꯟꯅꯕ ꯊꯣꯛꯂꯒꯗꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯂꯩꯔꯝꯕ ꯊꯣꯛꯂꯒꯗꯤ ꯃꯉꯣꯟꯗ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯊꯅꯤꯡꯉꯥꯏꯅꯤꯕ ꯄꯨꯟꯁꯤꯗ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯄꯣꯛꯂꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯗꯦꯕ ꯅꯨꯄꯥ ꯄꯣꯛꯄ ꯊꯣꯛꯂꯒꯗꯤ ꯍꯔꯥꯎꯔꯗꯨꯅ ꯑꯊꯨꯝꯕꯒ ꯌꯦꯜꯂꯗꯨꯅ ꯈꯣꯠꯂꯗꯨꯅ ꯇꯧꯒꯅꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯗꯣꯔꯦ ꯃꯃꯧ ꯅꯨꯄꯤ ꯊꯤꯗꯣꯔꯦꯁꯨ ꯈꯜꯂꯁꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯆꯨꯝꯕ ꯂꯝꯆꯠ ꯕꯦꯕꯥꯔ ꯂꯩꯕ ꯅꯨꯄꯤ ꯃꯁꯤ ꯊꯤꯒꯅꯤꯕ ꯅꯪ ꯈꯟꯊꯅꯤꯡꯉꯥꯏꯅꯤꯕ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯀꯣꯜꯂꯒ ꯇꯨꯃꯤꯟꯅꯕ꯭ꯔꯕ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯔꯕ ꯑꯁꯦꯡꯕꯗꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯑꯁꯦ ꯃꯁꯤ ꯑꯩꯕꯨ ꯈꯪꯕꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯐꯖꯅ ꯈꯪꯈ꯭ꯔꯕ ꯅꯪꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯂꯕ ꯃꯗꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯧꯏꯕ ꯃꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯏꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯂꯝꯆꯠ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯕ ꯑꯃꯒ ꯅꯪ ꯈꯟꯅꯔꯗꯨꯅ ꯂꯥꯎꯅꯔꯗꯨꯅ ꯂꯩꯔꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯕ ꯑꯗꯨ ꯂꯝꯆꯠ ꯅꯥꯏꯗꯕ ꯂꯝꯆꯠ ꯈꯪꯗꯕ ꯃꯤꯑꯣꯏꯕꯅꯤ ꯃꯁꯛ ꯈꯪꯂꯒꯗꯤ ꯅꯪ ꯅꯤꯡꯍꯜꯂꯨꯕ ꯅꯪ ꯐꯅ ꯂꯥꯎꯔꯗꯨꯅꯁꯨ ꯐꯅ ꯉꯥꯡꯕ ꯍꯩꯔꯗꯨꯅꯁꯨ ꯃꯗꯨꯒ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯟꯅꯔꯣꯏꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯐꯅ ꯈꯣꯡꯂꯗꯨꯅꯁꯨ ꯐꯅ ꯂꯥꯎꯔꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯃꯗꯒꯤ ꯍꯦꯟꯅꯗꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯈꯣꯡꯕ ꯉꯝꯂꯣꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯀꯅꯥ ꯑꯃꯠꯇ ꯁꯣꯟꯕ ꯅꯠꯇꯦꯕ ꯁꯣꯜꯍꯜꯂꯤꯕꯁꯦ ꯃꯇꯝꯅ ꯁꯣꯜꯍꯜꯂꯤꯕꯅꯤꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤꯑꯣꯏꯕ ꯀꯌꯥ ꯑꯃꯅ ꯅꯪꯒꯤ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯔꯒꯅꯤꯕ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤꯕ ꯑꯗꯨꯒ ꯁꯤꯕ ꯍꯥꯏꯕ ꯁꯤꯕꯁꯦ ꯃꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯕ ꯃꯇꯝꯅ ꯄꯨꯔꯛꯀꯗꯕꯅꯤꯕ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯅꯪꯅ ꯁꯤꯈ꯭ꯔꯕ ꯇꯨꯡꯗ ꯅꯪꯕు ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯕ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯌꯥꯝꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛ ꯅꯪꯅ ꯆꯠꯈꯤꯕ ꯂꯝꯆꯠ ꯅꯪꯅ ꯐꯅ ꯆꯠꯂꯕ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯕ ꯅꯪꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯒꯅꯤꯕ So guys, thank you so much. Yengbiriba miyambu dasana aina ikoknulna khuramjari loinana nauna yengbiriba miyamna nusibiduna dasana ai channel ase subscribe toba kawramanu subscribe ki button adona khoi gi oina di free oibani na khoi gi subscribe amamam ai gi punsida ahomba kya ama pubirakani loinana lakadaba matamda su masigumba fajaba wari kya ama puduna lakpa ngamba oijage thengnarasi ai gi mathangi video da matabdu phawgi da makta kainarasi bye bye